Matamna sum haukhibana lamta thagi yausang haibadu lai. Lucia, Rahul ga so amuk pau phaunakhidre. Lucia di Rahul gi message lakpra haina yengjabatana ngasi su magi mathau oiri. Adubu message ti tharakhidre. Man hek thajilubasu ikaigum aduna masu kaimta haikhidre. Kanmalli haisira nupa mahaki thamoido phaudabara nungsiba machet amata hainingdabara nungsi haiba wahi nangi thamoido aduk yona kanbra. Kankhreda ko nangi thamoi nungsi mityeng amatang yengbiramba yabani nangi chinbalduna nungsi haiba wahi do haidrabasu aibu ngasisu nangi damak adum lepkho haibara. Darahul ngasidi ai yamung haina yamna kauningi kauba phanghalaroi haibra. Yeningsu nangna uhalanbiki thamoi mayolsu nangna chonghanbikhibani. Laikhongsu nangna sombiyo nungsi iriksu nangna khikbiyo mapoksi madang nate mapok khudingdasu. Lucia sauningna mathanta amuk sole amuk mut amuk ngan amuk nungsibasu man nungsidabasu man madugi mahapapido ishauna marola malangiba sakna marola makaiba nupaga mawa laudeda. Adu ngasi phauba aina nang aigi crush ni kaina haigibasu leite haisu hairoi. Nangse aina yam ngaujai kaina haibigadaba nupi nate nupagi nupa ngakni aina apamba yaudabagi wani. Shauning mandanane ko tayai goina romance tawni ko kanade tayai da message thage. Wakhal amuk khantarai angang macha taraga tokni sumaina adum leirageda haina khalli. Adubu khanghaude message ama lai. Rasna yausang koiba chatningdro nangbo aikhoi changa puna chatlusira yausang mai thaba yengboina horen. Lucia su adum chumna halli message do. Tayai mahong yengi ngasido ai lai khorambasu layeba. Hoi hairo. Yausang yorokbasu nungaitro nangde aikhoi chan hoidi loire hojidai keba hokre. Tayai lamta thase pakhang laisa angang ahal loina maki khwaidagi nungaiba thani hai. Adubu aiki khwaidagi waraujaba thani ningol loina poklubana. Maramdi Lucia yausangsi yaurakte amukta adubu khwaidagi nungaiba kumhaini haibadi khangi. Handakna ahanba oirini Lucia gi punsida yausang yaudoise thabal chongbasu haite yausangi nungaibasu khangjade. Rasna Hoi, horen yausang mai thaba yenguse. Okay, loisilaga leramo. Ai akhoi chandasu hairage aduga laage ko. Confirm do tagi gumse tayai. Ai do hairage purniga su pau phaunakhige. Hoi. Hainaraga message tu makha na thanadre. Lucia tawgadaba thabak singdo loisili. Yausang mai thaba matam yongnari. Purni su Rasna hairaduna hoi hairaga mai thaba yengwa chatlami. Linthoisna Purni gi mamanabini. Lucia ga paknadi close oide. Purni ga mapanda lairik tamduna laiminarakpani. Purni na tayai aigi imanabi Linthoisna oido ina chatluse. Mana la ona haibaneba ado chatradi yam nungairoi moido in chatlurasingha. Chan Noma koirurasi. Aido ithanda gari da phamagodabado talleba. Tayai su sang o kaino adude. Talli ko ai adugumbado. Luciana tayai su sang usi kaino nunghairoi natradi. Adune hawjikti upai leiramaroi ne kumbam leiramaroi ba. Lucia Purni da tumina khujina si Purni khanglau laurai. Ayo ma kaino Ras ngakna kaidora. Purni na tayai Lucia Purni gi machinda haiphet meli aduga Luciano ina haidai. Tayai kaishu tawdiye. Ras adum tumina laikre. Asum tawduna Linthoisna hoida yaurakle. Ras garida lehauragi haiduna adum lehaure. Luciana hana gate to the changi.
ꯈꯪꯍꯧꯗꯅ ꯀꯅꯥꯅꯣꯃ ꯊꯣꯛꯂꯛꯄꯗꯨꯒ ꯎꯍꯧꯗꯗꯅ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯦꯡꯒꯥꯏꯅꯩ꯫ ꯑꯅꯤꯃꯛ ꯄꯨꯟꯅ ꯃꯈꯥꯗ ꯇꯨꯁꯤꯟꯃꯤꯟꯅꯩ꯫ ꯂꯨꯁꯤꯌꯥꯅ "ꯑꯩ ꯃꯁꯤꯔꯦ, ꯀꯅꯥꯅꯣ?" ꯅꯨꯄꯥꯗꯨꯅ ꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯅ ꯃꯌꯥ ꯀꯥꯈꯠꯂꯛꯄꯗ ꯂꯨꯁꯤꯌꯥ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯅꯪ ꯑꯣꯏꯔꯦ. ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯄꯨꯔꯅꯤꯁꯨ ꯂꯨꯁꯤꯌꯥꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤ꯫ ꯂꯨꯁꯤꯌꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯇꯨꯁꯤꯟꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯌꯣꯡ! ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯔꯩꯗꯣ ꯑꯃꯨꯛ ꯆꯤꯛꯏ꯫ ꯗꯥ ꯔꯥꯍꯨꯜ ꯑꯣꯏꯔꯦ. ꯗꯥ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯁꯤꯗ ꯑꯣꯏꯕ꯭ꯔꯥ? ꯃꯥꯅꯦ. ꯄꯨꯔꯅꯤ, ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗꯨꯕꯨ ꯆꯨꯝꯃꯕ꯭ꯔꯥ? ꯃꯥꯅꯤ ꯀꯩꯅꯣ. ꯂꯨꯁꯤꯌꯥꯅ ꯏꯟꯇ꯭ꯔꯣ ꯇꯧꯏ꯫ ꯗꯥ ꯔꯥꯍꯨꯜ, ꯃꯥ ꯄꯨꯔꯅꯤꯅꯦ, ꯑꯩꯅ ꯕꯦꯁ ꯐ꯭ꯔꯦꯟꯅꯦꯅ ꯍꯥꯏꯕꯗꯣ. ꯑꯩꯅ ꯔꯥꯍꯨꯜ. ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯉꯤ, ꯑꯗꯣ ꯂꯤꯟꯊꯣꯏꯁꯅꯥ ꯃꯊꯟꯇ ꯄꯣꯛꯇꯥꯏꯅꯦ ꯗꯥ ꯔꯥꯍꯨꯜ? ꯀꯖꯤꯟꯅꯦ, ꯑꯩꯈꯣꯏ ꯀꯀꯥꯏ ꯃꯆꯥ. ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯉꯍꯥꯟꯒꯩ ꯀꯩꯝ ꯍꯥꯏꯗꯦꯅꯦ. ꯄꯨꯔꯅꯤꯁꯨ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯦ. ꯂꯨꯁꯤꯌꯥꯒ ꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯤ, ꯊꯃꯣꯏ ꯆꯦꯠꯄꯤ ꯃꯔꯨꯞꯅꯤ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯟꯊꯣꯏꯁꯅꯥꯁꯨ ꯀꯩꯝꯇ ꯈꯪꯗꯦ꯫ ꯗꯥ ꯔꯥꯍꯨꯜ, ꯑꯩ ꯄꯨꯔꯅꯤꯅꯦ, ꯂꯨꯁꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯤ. ꯗꯥ ꯔꯥꯍꯨꯜꯅꯗꯤ ꯑꯩ ꯈꯪꯉꯝꯅꯤ ꯊꯥꯖꯗꯦ. ꯑꯩꯅꯗꯤ ꯗꯥ ꯔꯥꯍꯨꯜ ꯈꯪꯉꯤ꯫ ꯈꯪꯉꯤ, ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯂꯨꯁꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯤꯕꯣ. ꯅꯣꯏ ꯂꯤꯟꯊꯣꯏꯁꯅꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯣꯏꯅꯤ ꯑꯣꯏꯔꯦ? ꯍꯣꯏ ꯃꯥꯅꯦ ꯗꯥ ꯔꯥꯍꯨꯜ. ꯂꯤꯟꯊꯣꯏꯁꯅꯥꯗꯣ ꯑꯩꯒ ꯇꯤꯟꯅꯩꯌꯦ. ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄꯅꯦ꯫ ꯑꯩꯈꯣꯏ ꯆꯟꯕꯣ? ꯍꯣꯏ. ꯇꯥꯟꯖꯥꯗꯨꯗ ꯂꯤꯟꯊꯣꯏꯁꯅꯥ ꯊꯣꯛꯂꯛꯏ꯫ ꯂꯤꯟꯊꯣꯏꯁꯅꯥꯅ "ꯆꯪꯉꯛꯑꯣ, ꯅꯣꯏꯅꯤꯗꯪ ꯂꯥꯛꯄ꯭ꯔꯣ?" ꯂꯥꯛꯇꯦꯗ, ꯇꯌꯥꯏꯒ ꯂꯥꯛꯑꯦ꯫ ꯔꯥꯍꯨꯜꯅ ꯊꯣꯛꯎꯈꯤꯒꯦ ꯍꯥꯏꯕ ꯇꯧꯕꯒ ꯄꯨꯔꯅꯤꯅ ꯇꯌꯥꯏꯒ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯃꯄꯥ ꯆꯥꯟꯅꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯒꯤ ꯋꯥꯈꯜꯗ ꯐꯠ ꯂꯥꯎꯅꯗꯤ ꯀꯩꯅꯣꯝ ꯆꯨꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ "ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ, ꯏꯃꯥꯟꯅꯕ ꯈꯩꯉꯥꯏ ꯂꯩꯔꯦ. ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ." ꯄꯨꯔꯅꯤꯅ "ꯍꯣꯏ ꯗꯥ ꯔꯥꯍꯨꯜ." ꯔꯥꯍꯨꯜꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯔꯅꯤ ꯂꯨꯁꯤꯌꯥꯗ ꯃꯤꯆꯤꯛ ꯈꯠꯆꯤꯜꯂꯤ꯫ ꯂꯨꯁꯤꯌꯥ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯏ꯫ ꯂꯤꯟꯊꯣꯏꯁꯅꯥꯅ "ꯂꯥꯛꯑꯣ, ꯅꯪ ꯂꯨꯁꯤꯌꯥ ꯅꯠꯇ꯭ꯔꯣ?" ꯂꯤꯟꯊꯣꯏꯁꯅꯥꯅ "ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯂꯩꯊꯣꯛꯇ꯭ꯔꯦ, ꯑꯗꯨꯝ ꯍꯜꯂꯛꯏ ꯃꯣꯏꯁꯨ꯫ ꯄꯨꯔꯅꯤ ꯍꯣꯏꯁꯨ ꯂꯨꯁꯤꯌꯥ ꯊꯥꯗꯔꯝꯃꯤ, ꯑꯗꯨꯒ ꯍꯟꯈꯔꯦ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯏ, ꯋꯥꯆꯦꯞꯇꯒ ꯊꯥꯔꯛꯄ ꯅꯠꯇꯦ꯫ ꯔꯥꯍꯨꯜꯅ "ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯨ, ꯌꯨꯝꯗ ꯀꯣꯛ ꯍꯟꯖꯤꯜꯂꯨ." ꯂꯨꯁꯤꯌꯥ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯃꯊꯟꯇ ꯍꯥꯏꯔꯛꯏ꯫ "ꯍꯟꯖꯤꯜꯂꯣꯏ, ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯁꯥꯕꯤꯔꯤꯅꯦꯕ, ꯀꯤꯌꯔ ꯂꯧꯕꯒ ꯁꯥꯔꯗꯅ, ꯑꯃꯨꯛꯅ ꯑꯃꯨꯛ ꯀꯩꯝ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯁꯥꯕꯤꯕ." ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯥꯍꯨꯜꯅ "ꯃꯦꯁꯦꯖꯀ ꯍꯟꯗꯦꯅꯦ, ꯁꯤꯟꯗꯤ ꯇꯧꯔꯒ." ꯂꯨꯁꯤꯌꯥꯁꯨ ꯅꯨꯄꯤꯅꯤ, ꯍꯥꯏꯅꯕ ꯂꯩ, ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯊꯣꯠ ꯅꯧꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯁꯤꯌꯥꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯅꯨꯡ ꯌꯧꯅ ꯀꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯦꯁꯦꯖꯇꯨ ꯎꯅ ꯎꯅ ꯁꯨꯛꯍꯟ ꯍꯟꯗꯦ꯫ ꯔꯥꯍꯨꯜ ꯂꯨꯁꯤꯌꯥꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯒꯦꯅꯁꯨ ꯈꯜꯂꯨꯗꯦ, ꯇꯧꯁꯨ ꯇꯧꯗꯦ꯫ ꯃꯥꯒꯤ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯝꯃꯤ꯫ ꯌꯥꯎꯁꯪꯒꯤ ꯏꯁꯩ ꯑꯃ ꯆꯠꯄꯅꯤ꯫ DSP ꯖꯦꯠꯂꯤꯅ ꯁꯤꯜꯂꯒ ꯌꯥꯎꯁꯪꯒꯤꯗꯃꯛ ꯂꯩꯀꯥꯏꯗꯨꯗ ꯏꯁꯩ ꯇꯧꯕꯅꯤ꯫ ꯏꯁꯩꯒꯤ ꯀꯤꯕꯣꯔꯗ ꯈꯣꯡꯉꯤꯕꯗꯣ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ꯫ ꯖꯦꯅꯤꯐꯔ DSPꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯁꯛ ꯃꯇꯧ, ꯈꯨꯠꯁꯦꯝꯒꯤ ꯂꯩꯇꯦꯡ ꯃꯌꯥꯝ ꯍꯥꯞꯄꯗꯨꯐꯥꯎ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯥ ꯃꯄꯥꯅ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯕꯗ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯟꯁꯔꯠ ꯂꯣꯏꯔꯛꯄ ꯇꯟꯖꯥꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯆꯪꯉꯛꯏ꯫ ꯔꯥꯍꯨꯜꯅ ꯄꯣꯠꯆꯩ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤꯉꯩ ꯇꯥꯏꯃꯤꯡꯗꯨꯗ ꯖꯦꯅꯤꯐꯔꯅ "ꯀꯩꯅꯣꯝꯇ" ꯁ꯭ꯇꯦꯂꯣꯟꯅ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯤ꯫ "ꯀꯩ?" "ꯅꯪ ꯅꯠꯇꯤꯌꯦ, ꯑꯃꯁꯦ, ꯀꯤꯕꯣꯔꯗ ꯄꯥꯏꯕꯁꯦ." "ꯍꯣꯏꯅꯦ, ꯃꯉꯣꯟꯗꯕꯨ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ?" "ꯌꯥꯗꯦ, ꯃꯁꯥꯗ ꯍꯥꯏꯅꯤꯡꯕ."
ꯑꯗꯨꯗꯤ ꯀꯧꯔ ꯈꯨꯝꯃꯛꯇ꯭ꯔꯤꯐꯥꯎ ꯇꯥꯔꯅꯤ ꯌꯥꯝꯅ ꯂꯩꯊꯣꯔꯛꯑꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯃꯒꯨꯟ ꯖꯦꯅꯤꯐꯔ ꯑꯃꯨꯛꯀꯁꯨ ꯀꯧꯏ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯥꯗ꯭ꯔꯤꯔꯣ ꯁ꯭ꯇꯦꯂꯣꯟ ꯃꯇꯧꯗꯨꯗ ꯃꯇꯣꯝꯇ ꯅꯣꯛꯏ ꯖꯦꯅꯤꯐꯔꯅ ꯀꯧꯔꯤꯗꯨ ꯁ꯭ꯇꯦꯖ ꯃꯈꯥꯗꯒꯤ ꯀꯧꯕꯅꯤ ꯇꯥꯗꯦ ꯍꯥꯏꯅ ꯈꯜꯂꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁ꯭ꯇꯦꯂꯣꯟꯗꯤ ꯃꯈꯥꯗ ꯀꯨꯝꯊꯒꯦ ꯇꯧꯕꯅꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕꯒꯤ ꯑꯗꯨꯒꯤ ꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯇꯥꯕꯅꯤ ꯔꯥꯍꯨꯜꯅ ꯇꯥꯗ꯭ꯔꯤꯐꯥꯎ ꯖꯦꯅꯤꯐꯔꯅ ꯀꯧꯔꯛꯏ ꯖꯦꯅꯤꯐꯔ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯑꯣꯏꯅ ꯀꯥꯔꯛꯑꯒ ꯍꯥꯏ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯑꯩꯕꯨꯔꯣ ꯊꯑꯣꯏꯅ ꯇꯥꯁꯤꯟꯗꯕꯅꯤ ꯖꯦꯅꯤꯐꯔꯅ ꯍꯣꯏ ꯃꯤꯡꯗꯣ ꯔꯥꯍꯨꯜ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯏꯁꯩꯈꯩ ꯂꯣꯏ ꯐꯖꯩ ꯑꯥꯔꯀꯤ ꯑꯣꯏꯗꯥꯏꯅꯦ ꯔꯥꯍꯨꯜ ꯃꯊꯟꯇ ꯈꯜꯂꯤ ꯃꯁꯛꯁꯤꯒ ꯌꯥꯝ ꯄꯛꯇꯦꯅ ꯁꯤꯗꯤ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜꯗꯩꯗꯤ ꯑꯃ ꯍꯥꯏꯔꯛꯏ ꯊꯦꯡꯛꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯅꯠꯇꯦꯗ ꯏꯁꯥꯅ ꯈꯔ ꯍꯩꯕꯒꯤꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯈꯔ ꯍꯜꯂꯝꯗꯣꯏ ꯃꯥꯜꯂꯤ ꯌꯥꯝꯕꯨꯡ ꯔꯥꯍꯨꯜ ꯀꯧꯒꯦ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ ꯑꯗꯣ ꯑꯩ ꯄꯣꯠ ꯆꯩ ꯁꯦꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯣꯏ ꯃꯈꯥꯗ ꯉꯥꯏꯔꯝꯒꯦ ꯆꯥꯅꯕ ꯑꯦꯔꯦꯟꯖ ꯇꯧꯍꯧꯕꯅꯤ ꯌꯥꯝꯕꯨꯡ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯃꯒꯦ ꯑꯩꯁꯨ ꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤ ꯑꯁ ꯂꯣꯏꯔꯦ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏ ꯁ꯭ꯇꯦꯂꯣꯟ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯂꯣꯏꯔꯕ ꯁꯛ ꯐꯖꯕ ꯏꯕꯨꯡꯉꯣ ꯅꯨꯄꯤꯅ ꯄꯥꯝꯅꯕ ꯃꯤꯗꯤ ꯌꯥꯗꯦꯀꯣ ꯅꯨꯄꯤꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯒ ꯅꯩꯁꯟ ꯂꯩꯔꯝꯃꯤ ꯀꯂꯤꯖꯨꯛꯇ ꯁꯛ ꯐꯖꯔꯨꯕ ꯅꯪꯒꯤ ꯅꯔꯥꯜꯅꯤ ꯅꯒꯨꯟ ꯈꯪꯕ ꯑꯩꯅꯗꯤ ꯁꯣꯝꯗ ꯋꯥꯕꯤꯔꯤꯕ ꯑꯗꯨ ꯈꯪꯉꯗꯤꯀꯣ ꯑꯩ ꯅꯥꯛꯇ ꯂꯥꯛꯄ ꯀꯩꯗꯧꯒꯦ ꯕꯨꯠ ꯃꯔꯨꯝ ꯅꯪꯕꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯕꯤꯒꯦ ꯍꯥꯏꯕꯅꯤ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯎꯇꯦ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯗꯤ ꯔꯥꯍꯨꯜꯅ ꯑꯗꯨ ꯆꯥꯅꯕ ꯑꯦꯔꯦꯟꯖ ꯇꯧꯔꯝꯒꯦ ꯀꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯑꯁ ꯑꯩꯗꯤ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯉꯁꯤ ꯏꯅ ꯃꯔꯣꯝ ꯀꯥꯕꯅꯦ ꯌꯥꯔꯦ ꯀꯩꯅꯣ ꯈꯔ ꯆꯥꯔꯨꯔꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯐꯣꯟ ꯅꯝꯕꯔ ꯍꯪꯉꯛꯀꯅꯤ ꯑꯗꯨ ꯍꯪꯉꯛꯇ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯆꯠꯅꯤꯡꯉꯕ ꯑꯣ ꯄꯤꯔꯝꯃꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯅꯪ ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯅꯠꯇꯦ ꯗꯤꯜ ꯂꯦꯜꯂꯣ ꯑꯣ ꯀꯣꯏꯗ꯭ꯔꯁꯨ ꯈꯟꯖꯕ ꯂꯩꯌꯦ ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯅꯍꯥꯗꯤ ꯆꯒꯠꯁꯦ ꯀꯌꯥ ꯄꯥꯝꯗꯕ ꯑꯗꯨꯒꯤ ꯑꯣ ꯂꯨꯁꯤꯌꯥꯔꯣ ꯆꯠꯂꯣꯍꯦ ꯅꯠꯇꯦ ꯑꯉꯥꯡꯅꯤ ꯃꯥꯗꯤ ꯌꯥꯔꯦ ꯆꯠ ꯅꯒꯨꯟ ꯈꯪꯉꯤ ꯑꯁꯨꯝꯅ ꯂꯣꯏꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯣꯛꯂꯛꯄꯅ ꯃꯣꯏ ꯃꯌꯥꯝꯒꯤ ꯆꯥꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯖꯦꯅꯤꯐꯔ ꯑꯦꯔꯦꯟꯖ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯁ꯭ꯇꯦꯂꯣꯟ ꯔꯥꯍꯨꯜꯗ ꯃꯤꯆꯤ ꯈꯠꯆꯤꯜꯂꯤ ꯔꯥꯍꯨꯜꯗꯤ ꯍꯥꯏꯐꯦꯠ ꯁꯨꯛꯏ ꯃꯌꯥꯝ ꯆꯥꯅꯕ ꯑꯦꯔꯦꯟꯖ ꯇꯧꯐꯝ ꯑꯗꯨꯗ ꯐꯝꯊꯔꯛꯂꯒ ꯃꯣꯏꯁꯨ ꯆꯥꯕ ꯍꯧꯏ ꯖꯦꯅꯤꯐꯔ ꯔꯥꯍꯨꯜꯗ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯜꯂꯤ ꯔꯥꯍꯨꯜꯅ ꯌꯥꯔꯅꯤ ꯍꯥꯏꯔꯁꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯁ꯭ꯇꯦꯂꯣꯟꯗꯤ ꯑꯗꯨ ꯎꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯔꯥꯍꯨꯜꯅ ꯁ꯭ꯇꯦꯂꯣꯟꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ ꯖꯦꯅꯤꯐꯔ ꯊꯑꯣꯏꯅ ꯇꯧꯁꯤꯜꯂꯤꯕꯅꯤ ꯃꯤ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁꯀ ꯅꯦꯛꯊꯣꯛꯏꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒ ꯃꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯕꯅꯤ ꯔꯥꯍꯨꯜ ꯍꯣꯏ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯆꯠꯀꯦ ꯊꯣꯛꯂꯛꯄꯗ ꯖꯦꯅꯤꯐꯔ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯌꯥꯝꯕꯣ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯔꯥꯍꯨꯜ ꯂꯩꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯏꯛ ꯑꯥ ꯇꯧꯔꯒ ꯅꯝꯕꯔꯗꯣ ꯑꯗꯨꯝ ꯄꯤꯔꯝꯂꯦ ꯖꯦꯅꯤꯐꯔꯅ ꯌꯥꯝꯕꯣ ꯔꯤꯡ ꯍꯤꯡꯖꯜꯂꯛꯀꯦ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯔꯥꯍꯨꯜꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯧ ꯂꯥꯛꯑꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯖꯦꯅꯤꯐꯔ ꯍꯣꯏ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤꯗꯨꯗ ꯚꯥꯏ ꯑꯩ ꯑꯁꯤ ꯅꯨꯄꯥꯁꯤꯗ ꯉꯥꯎꯔꯦ ꯍꯥꯏꯕ ꯑꯩꯒꯤ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤꯀꯣ ꯇꯤꯅꯥꯅ ꯑꯣ ꯏꯕꯦꯝꯃ ꯑꯣꯏꯌꯨ ꯆꯪꯉꯁꯦ ꯃꯦꯁꯦꯖ ꯊꯥꯅꯔꯨꯒꯦ ꯂꯥꯛꯑꯣ ꯑꯗꯣ ꯍꯌꯦꯡ ꯊꯥꯕꯜ ꯂꯥꯛꯑꯣꯅ ꯍꯥꯏꯌꯨꯗꯅ ꯑꯁ ꯊꯨꯃꯟꯗ꯭ꯔꯣ ꯈꯪꯐꯥꯎ ꯈꯪꯅꯗ꯭ꯔꯤ ꯐꯖꯅ ꯅꯪꯒꯤꯗꯣ ꯇꯧꯁꯤꯜꯂꯨ ꯀꯩꯅꯣ ꯉꯥꯏꯈꯣ ꯇꯞꯅ ꯇꯧꯒꯦ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯅꯪꯒꯤ ꯃꯔꯨꯞ ꯇꯧꯒꯦ ꯀꯩꯗꯧꯒꯦ ꯖꯦꯅꯤꯐꯔ ꯏꯟꯁꯇꯥꯗ ꯔꯥꯍꯨꯜꯒꯤ ꯃꯤꯡꯗꯨ ꯇꯥꯏꯞ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯂꯣꯋꯔ 0 ꯂꯩ ꯑꯗꯨꯒ ꯐꯣꯂꯣꯋꯤꯡꯅ 80K ꯌꯥꯎꯔꯝꯃꯤ ꯖꯦꯅꯤꯐꯔ ꯐꯣꯂꯣ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯗꯤ ꯐꯣꯂꯣ ꯕꯦꯛ ꯇꯧꯔꯛꯑꯣ ꯌꯥꯝꯕꯨꯡ ꯔꯥꯍꯨꯜꯅ ꯃꯦꯁꯦꯖꯇꯨ ꯁꯦꯟ ꯐꯥꯎꯕ ꯇꯧꯕꯤꯗꯦ ꯖꯦꯅꯤꯐꯔ ꯃꯦꯁꯦꯖ ꯑꯃ ꯋꯥꯆꯦꯞꯇ ꯇꯥꯏꯞ ꯇꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯝꯕꯨꯡ
ꯌꯧꯔꯕꯣ? ꯔꯥꯍꯨꯜ ꯃꯦꯁꯦꯖꯀ ꯄꯥꯕꯤꯕ ꯅꯠꯇꯦ. ꯁꯣꯝꯗ ꯂꯨꯁꯤꯌꯥꯗ ꯉꯁꯥꯏ ꯃꯦꯁꯦꯖ ꯊꯥꯈꯤꯕꯗꯨ ꯍꯜꯂꯛꯇꯕꯒꯤ ꯍꯜꯂꯛꯄ꯭ꯔꯥꯅ ꯌꯦꯡꯉꯝꯕꯅꯤ. ꯍꯟꯕꯤꯔꯛꯇꯦ. ꯔꯥꯍꯨꯜ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ. ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯔꯦ. ꯐꯣꯟ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ ꯊꯦꯡꯉꯕꯗꯨꯗ. ꯂꯨꯁꯤꯌꯥꯁꯨ ꯇꯨꯝꯊꯈꯤꯕ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯍꯧꯗ꯭ꯔꯦ. ꯖꯦꯅꯤꯐꯔ ꯃꯦꯁꯦꯖ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯊꯥꯖꯤꯜꯂꯛꯏ. ꯔꯥꯍꯨꯜ ꯁꯣꯝꯗ ꯂꯨꯁꯤꯌꯥꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯒꯤ ꯏ ꯀꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ. ꯖꯦꯅꯤꯐꯔꯒꯤ ꯃꯦꯁꯦꯖ ꯍꯟꯗ ꯌꯥꯗꯗꯅ ꯍꯣꯏ ꯌꯧꯗ ꯉꯥꯏꯔꯤ, ꯄꯣꯊꯥꯔꯁꯤꯀꯣ, ꯒꯨꯗ ꯅꯥꯏꯠ, ꯁꯤꯒꯤ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯛꯏ. ꯖꯦꯅꯤꯐꯔꯅ ꯌꯥꯃꯨꯡꯗꯤ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯇꯨꯝꯃꯗꯣꯏꯅꯤ, ꯒꯨꯗ ꯅꯥꯏꯠ, ꯅꯪꯁꯨ ꯇꯨꯝꯃꯣ. ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯈꯤꯁꯤ. ꯔꯥꯍꯨꯜ ꯑꯗꯩꯗꯤ ꯃꯦꯁꯦꯖ ꯍꯟꯗ꯭ꯔꯦ. ꯖꯦꯅꯤꯐꯔ ꯑꯃꯨꯛꯁꯨ ꯌꯥꯃꯨꯡꯒꯤ GF ꯂꯩꯕ꯭ꯔꯣ? ꯌꯥꯝꯕꯣ ꯍꯌꯦꯡ ꯏꯁꯩ ꯂꯩꯕ꯭ꯔꯣ? ꯃꯦꯁꯦꯖꯁꯤ ꯃꯊꯪ ꯃꯊꯪ ꯄꯪꯊꯥꯗ ꯊꯥꯖꯤꯜꯂꯛꯏ. ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯃꯦꯁꯦꯖ ꯑꯃꯠꯇ ꯍꯟꯗ꯭ꯔꯦ. ꯔꯥꯍꯨꯜꯁꯨ ꯌꯨꯝ ꯌꯧꯕꯒ ꯀꯩꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯒ ꯐꯃꯨꯡꯗ ꯆꯪꯂꯛꯂꯦ. ꯉꯥꯏꯍꯥꯛ ꯐꯣꯟꯗꯨꯗ ꯁ꯭ꯇꯣꯔꯤꯗ ꯏꯔꯒ ꯊꯥꯒꯠꯂꯝꯃꯤ. I found a love. ꯁꯤ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯇꯨꯝꯊꯈ꯭ꯔꯦ. ꯃꯥꯁꯨ ꯋꯥꯃꯟꯈꯤꯕꯅ ꯐꯖꯅ ꯇꯨꯝꯈ꯭ꯔꯕꯅꯤ. ꯁꯣꯝꯗ ꯖꯦꯅꯤꯐꯔꯗꯤ ꯔꯥꯍꯨꯜꯒꯤ ꯁ꯭ꯇꯣꯔꯤꯗꯨ ꯎꯕꯗ ꯃꯊꯟꯇ ꯄꯪꯍꯥꯗ ꯍꯔꯥꯎꯏ. ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯉꯣꯟꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯅꯤ, ꯉꯥꯎꯔꯕꯅꯤ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯃꯊꯟꯇ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ, ꯃꯊꯟꯇ ꯄꯪꯍꯥꯗ ꯍꯔꯥꯎꯏ. ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ. ꯌꯥꯎꯁꯪ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ. ꯂꯨꯁꯤꯌꯥ ꯍꯣꯏꯒꯤ ꯊꯥꯕꯜ ꯂꯩꯕ ꯅꯨꯃꯤꯠꯅꯤ. ꯂꯨꯁꯤꯌꯥ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯇꯦ. ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯂꯩ. ꯇꯣꯟꯗꯤ ꯑꯃꯨꯛꯇꯣꯏꯕ ꯏꯔꯥꯡ ꯐꯥꯈꯤꯕꯁꯤꯅ ꯂꯣꯏꯔꯦ. ꯃꯦꯀꯞ ꯇꯧꯅꯕ ꯃꯤꯒ ꯀꯧꯗꯅ ꯑꯃꯨꯛꯇꯣꯏꯕ ꯇꯣꯟꯁꯨ, ꯃꯔꯝꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯌꯥꯎꯖꯕꯅꯤ. ꯑꯗꯨꯕꯨꯗꯤ ꯇꯣꯟꯅ, ꯆꯦ ꯅꯪꯁꯨ ꯆꯣꯡꯁꯤꯗꯅ. ꯇꯜꯂꯦ, ꯆꯣꯡꯅꯤꯡꯗꯦ, ꯍꯩꯇꯦ. ꯃꯦꯀꯞꯀꯤ ꯑꯉꯥꯡꯗꯨꯅ ꯑꯃꯨꯛ, ꯏꯆꯦꯃ ꯅꯪꯁꯨ ꯆꯣꯡꯉꯣ, ꯅꯁꯛꯁꯨ ꯗꯃꯥ ꯑꯃ ꯐꯖꯩ, ꯍꯣꯔꯦꯟ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯣꯏꯅꯤ, ꯑꯩ ꯀꯦꯕꯤꯒꯦ. ꯅꯣꯏ ꯍꯦꯔꯣꯏꯒ ꯀꯧꯗꯅ ꯃꯤꯗꯤ ꯁꯨꯝꯀꯥꯟꯁꯦ ꯍꯦꯔꯣ ꯌꯥꯝ ꯀꯧꯅꯕꯅꯦ. ꯌꯥꯔꯅꯤꯗ, ꯆꯣꯡꯅꯤꯡꯗꯦ, ꯀꯥꯏꯗꯒꯤ ꯍꯦꯔꯣꯅꯣ, ꯍꯦꯔꯣꯒ ꯂꯩꯇꯦꯗ. ꯇꯣꯟꯅ ꯑꯃꯨꯛ, ꯅꯣꯏ ꯀ꯭ꯔꯁꯇꯣ ꯀꯧꯗꯅ, ꯅꯪꯒꯤꯗꯤ ꯑꯗꯨꯅ ꯂꯣꯏꯖꯔꯗꯥꯏꯅꯦ, ꯅꯨꯄꯥ ꯑꯗꯨꯌꯥꯝ ꯍꯥꯏꯔꯛꯄꯗꯨꯕꯨ ꯑꯝꯇ ꯌꯥꯗꯦ, ꯀ꯭ꯔꯁꯇꯨꯅ ꯂꯣꯏꯖꯔꯦꯌꯦ ꯃꯥꯒꯤꯗꯤ ꯏꯕꯦꯝꯃ. ꯃꯦꯀꯞꯀꯤ ꯑꯉꯥꯡꯗꯨꯅ ꯑꯃꯨꯛ, ꯑꯁ ꯀ꯭ꯔꯁ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯝꯇ ꯀꯧ, ꯑꯩꯅꯅꯦ ꯅꯪ ꯀꯦꯕꯤꯔꯝꯃꯗꯕꯅꯤ. ꯑꯩꯈꯣꯏ ꯇꯣꯟꯗꯣ ꯐꯖꯅ ꯀꯦꯕꯤꯌꯨ, ꯑꯩꯒꯤꯗꯤ ꯀꯣꯟꯅ ꯈꯟꯅꯁꯤꯀꯣ. ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ. 18ꯅꯤ ꯄꯥꯟꯕ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯕꯤꯔꯣꯏꯀꯣ, ꯃꯥꯅꯁꯨ ꯈꯪꯕꯤꯔꯣꯏ, ꯑꯣꯏꯔꯣꯏꯗ, ꯀꯥꯟꯅꯔꯣꯏꯗ ꯑꯩꯒꯤ ꯋꯥꯈꯜꯁꯦ. ꯁꯤꯟꯊꯔꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯃꯁꯨ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯦꯟꯊꯔꯛꯏ. ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯈꯖꯥꯏꯊꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ, ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝ. ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯥꯖꯃꯥꯁꯨ ꯂꯣꯠꯈ꯭ꯔꯦ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ. ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗꯔꯦ. ꯀꯅꯥ ꯈꯪꯈꯤꯅꯤ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯆꯩ, ꯑꯗꯨꯒ ꯃꯊꯟꯇ ꯑꯃꯨꯛ ꯈꯜꯂꯤ, ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯁꯤ ꯌꯧꯅ ꯈꯜꯂꯨꯔꯤꯕ? ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯇꯦꯛꯁ ꯑꯃ ꯊꯥꯖꯤꯜꯂꯤ. ꯗꯥ ꯔꯥꯍꯨꯜ, ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯂꯩꯌꯦ, ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ? ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯖꯔꯁꯅꯨ, ꯀꯩꯝꯇ ꯀꯥꯏꯗꯦ ꯅꯪꯅ ꯍꯥꯏꯕꯕꯨ, ꯋꯥꯈꯜꯗ ꯈꯜꯂꯤ. ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯌꯦꯞꯁꯤꯜꯂꯤ. ꯍꯦꯛ ꯌꯦꯞꯁꯤꯟꯕꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ. ꯐꯣꯟꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯍꯜꯂꯣ, ꯔꯥꯍꯨꯜꯅ, ꯀꯥꯏꯗꯅ ꯊꯥꯕꯜ ꯂꯩꯔꯤꯕꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯅꯦ ꯗꯥ ꯔꯥꯍꯨꯜ. ꯅꯪꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯌꯥꯎꯔꯣꯏ, ꯍꯩꯇꯦ. ꯌꯥꯔꯣꯏ ꯌꯥꯎꯗꯕ, ꯆꯣꯡꯒꯗꯕꯅꯤ. ꯑꯩꯗꯤ ꯍꯩꯇꯤꯌꯦ, ꯌꯥꯎꯔꯣꯏ, ꯇꯜꯂꯦ. ꯑꯗꯨꯗꯤ ꯀꯩꯒꯤ ꯂꯥꯛꯑꯣ ꯍꯥꯏꯅꯣ? ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯅ ꯇꯧꯕꯅꯤ. ꯑꯗꯨꯗ ꯈꯪꯗꯦ, ꯃꯤꯅꯠ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯝꯃꯣ,
minute mangagi manungda kegadaba khangeko ai minute mangagi manungda noi thabal chongpham da yorakani aduda nang tholaktraba ai chatkhra khang darhol ai heiti oini yingminase aina haidu toramo si harga phone do kakhirami as pele tapna yumda changla aga mama gi manakda mama thabal do ai sung hak yauge yaw kaino aidi yaudi haribani chalo chakse mama to bihorage noi losin jaruro sari selam daida mama kauro si hairaga thokirami manbi